Tha asigi kun marigi nungthilda shitkhiba akanba nonglei nungshit aduna Maram Oiraga state asigi mapham ayambada electric pole tekpa tower tekpa amadi uwa kaya tusinbadagi Ngasi Phaoba Mei Phangdaba Maramna Thoubal District meeyam Kham Thengna Wanare District asida athubada Mei phanghanbiyu haina Thoubal Apunba Lup talgi Secretary AK.Jibankumar cherol amana leingakki pukning chingsillakli cherol aduna hai numit marini chupna mai tharakdaba asigi matangda mari leinaba singda hanglubada Thoubal District ki oinadi numit adugi nonglei nungshitna amang ata thokhankiba adu ayambana loina semjin sajen ba loikre hojik Thoubal khunaugi 400 mega power house ta mai phanglei adubu state lot dispatch center dagi mai thakinu haina khanghalakpadagi mai thadabani hairi Thoubal khunaugi 400 mega project asida yurembam power house kachingi Kurau Popi power house amadi Kongba power house digi haibadi mapham ahumdagi ama natraga amadagi mai changlaklaga stock ta mai leirabasu power substation singda mai thadriba ase karigino Manipur gi mapham khara khaktada natana atei mapham ayambada semsaba tawduna mai piba hokre adubu Thoubal District ki ngarang trial oina mapham kharada mai piba horamlabasu ngasi numit chupa mai thadriba ase lamdam asongge miyam ase kari oina khanbagino mayamgi oina mai mutpada kariso akaiba leite adubu district ase khaktada atamnana nonglei nungshit ke mingda khudong chaba lawduna mai muthat libra haiba ase miyamgi pukningda fawhallei Maram aduna mari leinaba singna district asige mapham khudingmakta athuba matamda mai pigadabani haina cherol asina makha tarakle